ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯑꯃꯗ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯗꯥꯏꯔꯤ ꯑꯁꯦ 2016ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:1 ꯇꯥꯕ ꯃꯇꯝꯗ ꯏꯈꯨꯠꯃꯛꯅ ꯏꯈꯤꯕ ꯗꯥꯏꯔꯤꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯅꯣꯡꯗꯝꯕꯅ ꯑꯣꯏꯍꯜꯂꯛꯏ, ꯑꯣꯏꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃꯅ ꯏꯐꯝꯗꯒꯤ ꯅꯣꯡꯗꯝꯕꯅ ꯅꯥꯊꯩꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯈꯥꯝꯕꯗꯤ ꯑꯗꯨꯃꯛ ꯉꯝꯖꯍꯧꯗꯦ꯫ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛ ꯈꯔ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯅꯥꯊꯩꯈ꯭ꯔꯕꯗ ꯉꯁꯤ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯅꯠꯇꯅ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯆꯦꯜꯂꯝꯕ ꯏꯆꯦꯜꯗꯤ ꯀꯪꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯤꯔꯥꯡꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯪꯕ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯃꯣꯏꯁꯦ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯉꯁꯤ ꯑꯩꯅ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯦ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯔꯗ꯭ꯔꯥ? ꯅꯣꯡꯃꯇ ꯅꯍꯥꯛꯇꯤ ꯐꯥꯎꯗꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯐꯥꯎꯔꯤꯕ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ? ꯋꯥꯍꯪꯗꯤ ꯀꯌꯥ ꯀꯌꯥ ꯍꯪꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ? ꯑꯍꯤꯡ ꯀꯌꯥ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯈꯪꯉꯤ ꯑꯩ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏ ꯍꯥꯏꯕ, ꯅꯪꯒ ꯑꯩꯒꯁꯨ ꯌꯦꯛ ꯊꯣꯛꯅꯩ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯄꯤꯔꯥꯡꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯝꯕ ꯅꯍꯥꯛꯄꯨ ꯉꯁꯤꯗꯤ ꯀꯥꯏꯅꯔꯕ ꯇꯨꯡꯁꯤꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯏꯔꯛꯂꯤꯕ? ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯏꯐꯝꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯑꯃꯃꯨꯛ ꯇꯧꯈꯤꯒꯗꯒꯦ?